Online Manipuri ayuki pau miyeng tabiro pumnamang puthoi laisramna khurumjari ahanbada maroiba pau Security Advisor na responsible yaudaba wangang ama miyam na thamlakpasi angakpa poi kokomi miyam gi chiraba tanja asida Manipur da ngakpi senbigani haina India government gi agent ama oina tharakliba maru oina Security Advisor Kuldif amadi DGP Rajiv na makhoina Manipur da sanariba amadi lauriba thodang asi angakpa ama oire Miyam da chamam naba kaya ama pohali haina kokomi gi coordinator Somendro Thokchom na phongdokre ngasi lamphel patta laiba kokomi gi office ta pangthokiba pawgi mifam amada wafam asi mahang na phongdokhibani mahang na makha tarduna makhoina Manipur da leiraga tawgadaba thabak na tawdaba tawroidaba thabak na tawba responsible yaudaba thodang leitaba amagi wangang na miyam da thamlakpa asi angakpa ama poi mahang na makha tarduna handakta ikui kuidana CM Secretariat ta pangthokhiba pawgi mifam amada state asida Kuki militant chamapan hena changsil lakre haina phongdokre marak asida kokomina-su masibu kaya yamna chumbano haina chingnaringai amadi chumbra lanbra haiba wang hangnaringai marak sida Security Advisor na Kuki militant chamapan changlakre truth kuntra khaidok tuna tongan ba mafam singda changsil lakre loinana masibu thengnana ba Central Force amasung State Force singda Cheksin na mikup na homsing na laina ba advice pi krehay na phongdokhiba asida Manipur miyamda mipaiba amuka helale aduga amukna police ki maikay dagi asiguma kuki militant sing sangla krehay riba wafam asi aran bani haina phongdorakhiba asina maram oiraga hojik lairiba violence asida menman tadaba fibam amada laire amaramda kuki militant sing bu support tawriba kuki militant sing na tangkun gani panda maitena landaraklagani haina lauthokpa asina ikoi asi yamna charak chahing na balaingak asi mathong maram khanghandaba fibam amada leire asiguma Security Advisor na asumna phongdoklagadi irang asida ikoina tawgadoriba thaba asi karino thengnagadoriba asina karamba mawongdano ikoina hojik India lengakta warauriba nungaitaba leiringai tanja asida makhoisu yauna lautuna ba manba taroklabra haibasi kokomina chingnaba fawi amaromda haukiba September amada drone kautuk drone attack chathaduna mauna ama hatkhiba adugi matung tarakpada moirangda missile kapsinduna ahal ama hatkhiba thawong kaya chatharakpa sigumba drone missile attack chatharakpa si India gi mafam amatada chathade hainasu phongdongnarakpa leire Manipur da drone bombing amadi missile attack chatharaklaba fawba Security Advisor Kuldif na karimata mathau pangthoktuna Famdamak kolaga leiriba si lauthokpiu masida lengang nasu akan mamiyeng changpham thoi amaromda Manipur dagi lauthokraba faspa Manipur da amuk thamlakani haina phongdong narakliba sina chumlabadi Manipur da angakpa mawongda thoaningdaba thodok kaya thoklakani misi minagi chang hengalakani anti Indian oiba masingsu hengalakani haina sumang na makha tana phongdokhi nei ngasi numidang wairam pung 6 makhai khara helakpada CRPF na Churchandpur district ki manung chanba Kangbai area dagi ZRA gi cadre mari fare Faraba miyoi mari adudagi nongmai ahum recover tawre haina CRPF tagi phangba pawgi source amana hairi adubu thogdo adugi matangda detail oiba warol singdi phongdo u haiba yadri ngasi nungthil pung mari rom tabadana Thobal district ki nongpok sekmai police station gi manung chanba salam patong gi lambi gi mataida sakti lerba IED ama leramle bom leire haibagi paw tanarakpadagi nongpok sekmai police amasung somraida leiba mari suba Assam Rifles ki bomb expert sing laktuna bomb adu asoi angam yaudana lauthokre hariba mafam asi hana kuki sing na leirambani mafam asida kanana karigidamakta bomb plan tarom libano haibadu khangba ngamdri maraksida security force na leptana chatharakpa operation gi saruk ama oina Kangpokpi district ki lamdung chingdol dagi local made improvised projectile launcher ama sizinnadraba bomb taragamathoi empty case tara fagatkhre Churchandpur district ki tuikui Mualnum dagina country made 9mm pistol ama single barrel gun ama Myanmar currency kiat lising taru kachani camouflage khongrau ama bulletproof jacket ama camouflage fruit ama fagale hairi makha tarakpa update da drone bombing chatharakpa international humanitarian law khungau na bani MIYC Kuki militant sing na drone bombing chathaduna mitei khunja singda lan chathaduna misi mina thok anba yumkai mahiloisang amadi dharma ga mari leinaba mafam singda attack chatharakpa haibasi international humanitarian law khungaunaba maru oina Geneva Convention 1949 bu khungaunabani haina Manipur International Youth Center MIYC na phongdorakli MIYC na thadorok pacherol amada thasigi amada kuki militant sing na drone bombing chathaduna mitei micham miyam da attack chatharakhiba si yamna pangdaba thawong amani Geneva Convention asina khulai paidaba micham miyam da attack chathabada thingba thambaga loinana kuki militant singna September amada mitei khunja singda lan chatharakhiba aduda ambulance pu aranba mawngda sizinakhiba dumak mari suba Geneva Convention 1949 gi common article 3 violate tawbani
Amaromda drone bombing chatharakraba matung Armed Forces na decisive oiba action lawbagi mahut IIT gi expert kaudna drone bombing gi mawong matau thijil hannaba adu yamna laibak thibani matang asida hangba yaba wahangdi karigumba China na New Delhi da nuclear bomb tharaklabadi madubu taba Atomic Research Center BARC gi scientist sing kauduna analysis tawhangadawribra haibasini Kuki militant sing na mitay micham miyam gi mathakta drone bombing chatharaklaba fawbada karigidamak Indian Armed Force na Kuki militant sing gi mathakta chapchaba action karigi lawdribano asigumba security force ki mathau tawdaba mawong asina lamdam asigi miyam gi punsi amadi lanthum ngakpi senbigani haibigi thajaba lamdam asigi miyam da layaktabani India government na Kuki militant sing gi makutagi micham miyam ngak senbagi thabak fail oire Kuki sing gi aranba warida mitay naga Yauna lamdam asigi yellow furup singbu laibak asigi citizen amani haiba khangsin nadana laibagum tawri kumja 1949 da matau karamna Manipur na India gi fibanungda chanki haiba maram sing na thaiduna thambe yaroi Manipur miyambu namthanaba hotnabagi mahut lamdam asigi miyamgi asengba democratic oiba struggle sing na thaiduna center government na Thamba yaroi haina susero asina makha tarakli henna ngakli badi tha tara taruk helaba Manipur gi conflict asigi matangda Prime Minister Narendra Modi na ngasi fawba wa machet amata ngangdana amadi Manipur da mahausa gi fibam da hanjilaknaba masak thokpa thawrang amata lokhalaktaba simag luchingba amagi mangun cendre haiba takpani micham miyam gi punsi amadi lanthum ngakpa haibasi lenga ki mathawni Prime Minister na matam sangna tumina leishin ba simagna Bangladesh Burma China India Manipur Borderland da India gi geopolitical strategy adugi mami tahale Housing Manipur tholiba irang asi loishinduna tungkoina chatnagadaba waroishin ama puraknaba akhanaba thorang ama India lengang na lokhattaba tarabadi fibam asi hena sathiba mayon ama da lakpa yai haina su MIYC na phongdorakli